Mamang Taktaki Hona, Quina, DM Community College, Matanga, Hanagi, Nodal Officer, L. Hemchandrana, Manakari Gumbakara, irregularities, Mayamama Taure, Maki Matakta, Akanba Miying, Sangbiraga, Mabu Nodal Officer Degi, Lotok Yu Haidana, Aquina, Gamenda, Haizaki Badu, Aquina, Honorable, Aquiki Manipuri, Governor Darusa Aquina Memorandum Pizakiba, Aduga, Higher Commissioner Higher and Technical Education. Mingway Panjarabada, Quickie Newtosm, Geoffrey de So, Aquina, El Hemcentry Matanga, Ming some view Hidana Aquina, Taxalaga Laki Budu, Narang Si, Newtosm, Geoffrey, Commissioner Higher and Technical Education now. Hiriba, El Hemcentry Si, Magi Nodal Officer Degi, Loto Kibasan, Masi, Commissioner Bu, Hininga Lake in the thagatpa, phongdokkhrae Amadi. Aikogi Manipuri Governor Busu Unit a Siki Maiki Digi. I could target Padu phongdokkhrae. Karimaram Gino, I could Nasi, say I could press meet Tozabasi, Maru Maramdi. DM Community College, Iramdam Siki the Maktadi, Yam the Maruiba, Skill Development Community College, Samo in a Labusina, Maram Warakanda Quiki, Naha Kea, Mahiroi Kea. Masa Marumdom, Lepsabangam Bagi, Adugumba, Kudum Sava Piba, Adugumba College, Amakatni, Adubu, Professor L. Hemchandrana, Mana Nodal Officer Ura Batung Dagi, Equigi, Hana Uzisina, Tadaramba, Senfum, Fun, Aduga, DBT Bakada, Taitomba, Adugumba, Senfum Mayam Sing Si, Pitara Kidabuduna Maram Urakanda, Community College, Adukimatik, Kudum Sadaba, Mayok Naragadum Laki, Hazabatai. Hiriba, DBT, the Tadakiba, Senfum Singadu, Kamdong the Kakibano, Haidana Unit Asina, Tizaluba Matamda, Professor L. Hemchandrana, Magi, PFMS Taudaba, DBT in a Piva guideline Kibatung in a PFMS Taudaba, Aduba 13.2 lakhs, see, Aquina, misuse Taukiba, Mayam Asina Maram Murakanda, Aquina DBT, Senfum Asi, Tadaraktabani, Haidana Aquina. Chapchana Madugi Potomai Queen Thingaba, Lamzay, Laxaningi Badi, Hiriba, College, Asi, Aquina, Yamna, Ming Sana, Adugumba, Linkatkiba, Gamin, Linkatkiba College, Samakatni, Maduna, Aquina, Gamin Busu, Hiriba, Nodal Officer Matakta, Sigumba, Matamchana Yingson, Virakanda, Horaiba, Mahiroi Singi the Makta, Kanbiduna, Anoba, Ojama, Nodal Officer in a Hapira Pusa. Masingam Khalate and the target of Phongdokkhrae, Amadi, I could get Anoba, Oza, I could get chemistry, Oza, Suvasandrana, Anoba, Nodal Officer in a lak, Pasi, Union Siki Maiki de Gisu, Taram Okchari, Lunina, Hiriba, Oza, Subachandrana, Laiba, Hanagi, Chathagiba, Adugumba, DBT, Sentang Sing, Lautananaba, Adugumba, advisory meetings in Pamakanda. Hana Chathariba scheme do, Amuk Makhatana, Chathabiduna, Aiki, Hauraiba, Mahiroi Sing Sidesida, Kanaba, Piram Gani, Habigi Tazabuduma, Uninasina Lazay, Amadi, Aquina, Hausi, DM Community College Sidesida, Chathariba, emission gi, Magi emission fee structure sa, Adukimatik Yamba, Amakaksu, Oibaduna Maram or Akanda, Aquina Mahiroi Kunai, Kanjaraga, emission fee sa. Masisu Karigumba DBT ki process in a Chatharapa Taragadi Hiriba emission fee Kahina Wang Ibasa Masi Subsoi Soidana emission fee Hantan Bangangani Amadi Mahiroi Mayamasu Equina emission Taubutanatana quality labor Adugumba community college some of Bangangani Havasima Equi Union Siki Mike de Sutaza Tabze Hena Aquina Pamjabase, Lakpiriba, Anuba, assigned to Vireba, Oza, Subhasandrana, Community College, Asibu, in a Chapatpa, Aduga, Lakadoriba section, da, Equity Mahiroi Singi emission fees and Hantaraga, Hora Iba, Mahiroi Sing Sidesida, Equitanaba Pibatanatana, equipment Mayamamasu, Equina Simgalakani,
aduga mahiroi singa su tana tinaraga leiriba atopa ngasai gi sigi community college sigi matang de hena khangba kaya ga khanam neinaduna hena chawpatpa adugumba community college ama oigani haibagi thajabadu aikoi oza da sida su thabjari aduga aikoina hairiba hena chawpatpa amasu pubiraku haibasimusu aikoina oza gi bafamda aikoina thamjage izani basi aikoi kanagumba amatada aikoi badaram tawbusu leite oza amatasu aikoina badaram tawbusu leite aikoina pamjabadi ngasi mak union asina mahiroi khunai gi mahut chinjara kanda aikoina karigumba khara pukhatchabase hairiba aikoina pukhatchariba wafam sidaisida aikoi gi government na tabiba haibase aikoi union asina tawjariba thabakse achumbani achumbagi thabakta mai onsinbani haidana aikoi union asina logjai aduna aikoina changsanjariba khongthang asidi mahiroi khunai gi damakta changsinjaba khongthangni kanagumba amatabu aikoina magi badanam pige haidana aikoina changsinjaba khongthang nate mahiroi khunai sibu kananabagi damakta changsinjaba adugumba khongthang amakakni masigi khongthang asi aikoi union asina changsalle aduga mai pa e haibagi adugi credit lawjabasu nachade masidi union asina honajagiba adugumba achumba thabak amakha government na khangbiduna mokoi gi sidi fai haibado ngasi mok utpibase masina takpadi aikoi achumbagi damakta aikoi punamak leiri achumba haibasidi aikoi chawbusu yai natraga pikpasu yai aduna achumbagi damak government na lepirakpa commissioner na lepirakpa haibase masi union asigi maikeidagi aikoi thagatpa phongdokchari aikoi achumbagi damak aikoi mahiroi singna aikoi lepminase oza singna mahiroi singbu achumba lambi amada aikhoina khong thangnanabagi khudong chabado madu pihanjaningi magi influence ta magi thabakta aikhoina magi khudong chaba launanabagi damakta aikhoi magi thabak tu da aikhoi taunagumse achumbagi damak mahiroi khunai gi damak khunai sigi damak achumba maike amada aikhoi punna thabak tawinara kanda aikhoi tangdu leitaraba khunai sidaisda hena mapung faba mahiroi singna masana masagi wakalon maromdom lepchaba ngambagi adugumba laknabagi lambi du daidida oza singna mahiroi singbu lamjingani amadi lamjing biu haibasa union asigi maikei dagi thamjage tumba haibasidi punamak adum chumduna adum leigani hairaga masi instang sai division